Kumja lising anika kolumdoigi me ohumdagi Kuki Narco Terrorist singna chatharakliba laan marak Asida Nongthombam Biren Chief Minister Pham Thadokpa asi Yaningde Government of India na Manipur da chatharakliba divide and rule policy khudakta Leppu haiba demanda ngasi Imphal East District ki Nongpok Sanjenbam Apunba Meira Paibi na wakat meepham ama phambaga loinana khongchat ama chatkhre poloi Laima sanglen Nongpok Sanjenbam de leiba chathakiba khongjang aduda saruk yakibi Meira Paibi amana hai hauzik Kuki amadi maitei anigi marakta laan kanna soknaringai cherak asida leibak asigi himai chumliba Chief Minister Nongthombam Birena khanghaudana Chief Minister Pham Thadokpa se Nongpok Sanjenbam Apunba Meira Paibi na Yaningde hauzik leibak asi mapu pandraba leibak amaga pangkhak oire center na suspended animation thamjilakliba ase Pham munabadagi thamjilaklibani Lebaki hauzik oriba fibam asida Chief Minister ki Pham munatuna laithokpa ase yamna laibak thibani makhatana karigumba lebak asida thokhaningdeba thodok sing thoraklabade Pham munariba MLA Minister singna madugi tekchak pumnamak pugadabani haina mahakna makhatana phongdokhi laan manungda sin be aroi ji ja ko do khelengang pu se biduna tangdu leitaba tingna tikna leba purama ohimbiu hadana ta sin do sigi ngasi sendina ba mapu oiba mapi mpa amale hindu hadina koi akagi market da medi center ga market da khangan koina ama mathengda angang nubi thabak sang sa thokpa adegi imungda kai gumba makoina chingba ama lebi thampula pata chai sin ngauda phagi pun ba yawudra haibudi ko ni pajai ta sengna mangai tabale jai aduga akoi di yam ing chingna lebi dal no pte mo adu ko tiya la abani na koi ta sengna koi numdang tumba ya de ahin lek ta ya de loina ma koi khudong ti me thungna na be dong ta army sina tawning ba mong da mo koi center singi nakai nga mo koi na tawning ba taw ko ta koi na mado koi na kano hai bu ba ya ro ta no koi mado nga pa sima ma chang bo mo koi